Online Manipur YouTube channel swing bir bu mem pum nam ko mu kahna taram nok sari han badam na maru iba paw manam light 360 degi lokhat chege ngarang nong thin pung ani minute kuntra manga rom tabada Sisipur district ki leimata da leiba bunker da pompi bom sembada pokhai bagi thodok ta kuki em sire ani sokle hairi praja gi da makhalaga akhigi SF special force amasung Arambai Tenngol ani gi marakta leinari ba misunderstanding si athuba matam da resolve taunaba hotnagadabani haina Maharaja Sanajaw balai sembana phongdok piri aduga post asisu koronganba khumanna share tori misunderstanding between SF and the ATs should be resolved at the earliest in the interest of our people aduga mathengi update asina Arambai Tenngol amadi khulngak pasing lerambana thatara helaklaba lan asiku kising na henjilak pangamdribani United We Stand Maitei aikoi punsinsi WhatsApp group ki Thoumi sing nga si Yurim pam kem tawduna leiriba Arambai Tenngol unit 14 gi Thoumi sing sangaitel area da khulngak na bagi makta nauna sagadaba sangda kupnaba jingkhatin ban ani asa thak sing amadi sangaitel khul ahing numthin numidang yarek tuna khulngak leba maikei adum gi meira paibi ima sing da angam basel mateng pangkhre manipuri ngam kai amadi saktam ngak na bidum ta khulngak liba mitei Athau basing de leptana mateng panglakpagi saruk amo eninga si tengpang khongsat adu group asigi chief advisor KK wehing pamna lusingki khongsat adu da group asigi senior member pangambam Rajendro Rakesh Naurem wehing bam Prafulo Tonjam Somojit group asigi admin Bobo Khundrak pamsuk saruk yaki khongsat adu ga mari lenena KK wehing bamna hai ki mamang sahi gi me hum dagi manipuri sin ku ki narco terrorist singna mitei singda tamna na onsilatun landaragli ba asida sauna mayung yariba singi manungda ikhoigi Arambai Tenngol asichu amani Arambai Tenngol gi Thoumi singna mayumgi nungsiraba machin manang mama mapa magi loinabi nupi angang singdagi iripakan bahaiba sina maru bahaiba wakhalon na mang tharaga thorakliba asida aikhoina pukning thogot pachumi miyamna support cooperation piri haiduna so Arambai gi Thoumi singna leipak miyamgi sentiment su kadaba lo amadi miyamna yadaba thabukti kaidawnungda tawroidabari taseng namak aikhoigi Arambai Tenngol amadi atai khulngak pasing leirambana thatara helaklaba lal asi kuki singna henjelakpa ngamdribani hojik Arambai Tenngol li chilenaw sing thaksi khasi naina leiba ki interest khumang soksina thabuk tawgadabani haiki khongsat adu da saruk yakiba group asigi senior member Rakesh Naurem na phongdokibada mitei singi Arambai haiba maming asigi manungdu yauriba nationalism amadi patriotism gi wakhalon asi Arambai Tenngol de yaubiriba Thoumi sing amadi lamdam sigi miyamna chenminna batangai fade adungai British ki mayokta amadi awalanda ikhui gi mitei athoba singna sirinakiba Arambai khwaide gi maru oiba langai khulai amani maram asin ani suba sahi taret khuntakpagi mawongda sinku ki narco terrorist singna satharikliba lan asi lan thengna bu hona bada amadi lan asibu ngamna bu hona bada ikhui gi thauna faraba Arambai Tenngol gi Thoumi singi ninghana daba thauna adu yamna tangai fade hojik arekliba phibam asida Arambai Tenngol gi Thoumi Lakh amadagina Lakh ahum Faoba Suhanba gi tangai fadaba tanja adu oire adungai sahi taret khuntakpa matamda kasar gi Chandrapur da inak thau Gambhir Singha amadi Narsingha machin mana onina Manipuri lebi maitei lan mi semga tuna awasingi lanthingna ki amadi lan adusu mai pakhi aiko ipai pusing nangak tuna thambiram liba iramdam Manipuri kanglei pakki apun bagi saktam ngamkhai amadi chatnabi ngak na bagi damakta semgalak liba Arambai Tenngol mapangan kan khanaba akhanaba thaurang semlak pada lengak nasu Arambai Tenngol mapangan kan khanaba akhanaba thaurang semlak pada lengak nasu support to bigadabani Arambai Tenngol gi Thoumi sing su lengak nanglok bigadabani Arambai Tenngol amadi atai singkhong singya da khungak liba singi protection lengak na piba ngamloidaba oiragadi iraipak iradam kannabagi damakta lengak na miyamgi apamba thabuk sing khudakta thabuk ta onthokadabani haiki ngasigi tengbang khongsat adu da sumna tegi sahi Nepal lomda ngairiba leisombam mangal sara ko bothona farba angang amadasu angamba selgi mateng pangduna mahaki pukning thawatki loinana Arambai unit 14 gi commander Biswarjit kisu hojik oiriba langi phipam asigi matangda khongsat loisinga pung amarom henna phamina dun wari sanaki